ngasi phongkiba tongan tongan ba Manipuri sifong singdigi maruibi I pausing myamna thamji ahanbada laisangda luhongba Kerala gi Palakkad district label laisang amana transgender ani luhongbi ayaba pikitra hairi Nilan Krishna amasum atawai kagi luhongba ngarang ayuk pangthokna ba lemnaki adubu laisang gi authority sing laisang adu makoi luhongba yaroi madugi maramdi makoi Aadhaar card makoi nimak nupa ngaktani hain iri ki Kuda duda transgender ani dugi marup singna anak mapum amada pukhi haiden su pausna makatana phongdorakli atopa pawmana mo Saina na rape ka mari laina na Canadian pop star ama jail gi sarak pikre Beijing gi court ama na Canadian singer Chris rape young crime kya gi mara leiri haina lakthokhi boloina na sai tarago humdoi jail lebi gi sarak pikre mak saina da phaki ba matung sai ama khra helakpada saira se bi khipni Shaoyang district ki court aduna haiki investigation na kumza English singani ga kungi November digi December phawbada ruyi fan haina su khangnaba masai sahi kuntraga ni suraba nupa asina nupi uhum rep tawki haibisi khangki court na masigi official we set account hai we yi fana maki mayumda yu ngawriba nupi uhumda sexual assault sataki K-pop group EX Pro gi hanagi member amoiriba superstar yi fan solo career ama siamnamgi dama kumza English singani ga taraga marida saina da halakibani Masagi say taragani pan surabi Chinese mahiru nupi amana rubu maha amadi atay nupi sing maka namduna sexual mari lainan kihanasu moral sibirigi ma hokiba sahi gi July kuntra kamathoida authority sing na fakibani matamduna mahiru eduna media da haki madudi runa say taragatret suriba mahakpu yu pithaktuna mahaka sexual mari lainan ki Beijing da laiba Canada gi embassy da muwapamashigi matang na khudakta comment amata pirau yakide mak masagi income losin ba madi atai tax ka mari lena ba offense nga mari lena yuan million satruk dollar million 88.77 pinana basu order toki authority singi matung ina runa domestic amasum foreign affiliated enterprises singi kuthangda personal income losin duna kumza English singani ga taraga mapandegi kun phawbura pifam tokpa tax oina yuan million Maudaraga mga pidana ba hona kihansu paus na phungdorakli atopa pawmana mo Rajasthan Dalit ki Miyoi ma thabak subagi kusuman pina ba taksilubud phuraga hakki isum pitakhre Rajasthan gi Sirohi district laiba Dalit electrician ama ma ki thabak ki kusumal pina ba taksilubagi damakta phuraga namduna yu pitakhibaga loinana khungupna lai paring sarga hukre haina police ki paw amagi batugina phungdorakli Dalit ki Miyoi du attack tawkiba Miyoi singadu gi manungda amana record tawkiba loinana Miyoi du makpu thawong adu sathadana ba haijaki video adu kona social media attacker singadu ra thaduraki Bharat Kumar ko ba masagi sei kuntraga nipan suraba Dalit ki Miyoi sina November gi tang kun go humdoi da Miyoi uhung gi mayukta complaint ama file tawkibani Kumana electricals walk ki thabak sukiba loinana lupa lising kun ga mathoi ge sama gi bill ama pirakibana lupa lising munga gi senam khaktam piki November gitang taraga mapanda magna dabara salaga lemhori besen pam singa do pina na baizaki numidangi pung taraga minute tara taba matamda sel do pina ba haikiba matamda ngai duna lehelaga sel di pirakidi masigi matung tarakpada magna police da complaint tawgani kihen ki haina deputy superintendent of police Dinesh Kumar na funduki police da complaint tawraga ni haina hairakibagi matung tarakpada accuse atuna Miyoi khara neklaga Bharat Kumar bu pharaga Fubu loinana yung namduna pitaki amadi khungupna lai paring sarga make mangakta hopsingki makogi marakta amana video namaga loinana social media gi platform da thadurokibani makoina pung mangarum supna assault tawki haidena su pawusna makatana phongdorokli atopa pawmana Khumalampak sports complex ta leiba swimming pool filter taragi manung ni panyadre warmer leitabana practice ngamnadre Manipur ki Youth Affairs and Sport ki makhada lairiba regular coaching center RCC National Sport University NSU amasung SAI gi scheme sanaroi singe matangairaba practice tawpam oiriba Khumalampak ki swimming pool maming khakta gi ngaire filtrations machine tara lebi gi manungda manga mathau tawdre water warmer yaudabana ningtham thagi matamna sanaroi sing practice tawda kodong sadaba kaya marum mayunare swimming pool asida
NSU RCC amasum SAI gi sanaroi singna matam nungthil gi pung ahum dagi numidang waira pung taru fawa magi mafam khaidoknaraga practice tawminari sports ki power house ne haina lawribi state asida tungan masana singi practice tawfam singdi lainga ki mari lenaba loisangna yengsin bidabadagi sanaroi singna lanai sel putholaga practice tawnaba mafam saba yenglaga hotnajabi gi phibam da lakle swimming masana sigi oina nupi nupa pulaga punna event nifuga mari lei makoi singa dudi freestyle da 50 meter 100 meter 200 400 800 amasum 1500 meter backstroke da 100 amasum 200 meter medley 200 amasum 400 meter freestyles relay 4 into 100 amasum 4 into 200 meter medley relay driving na singmani masana sigi tungan bi event sing da kumza ing disinga masama pan maudraga manga dagi ngasi phawr Asian Games Commonwealth Games Asia Pacific Championship phawba saru yarab international player kaya marum laikre masida natana national player kaya marum su leptana tholakni bani aduba amata ngairaba practice tawfam oiribu kumalampaki swimming pool asidi mamingtagi pukri amagumna thambibana sanaroi singna ninghana papokhale RCC gi oina hauji swimming sanaroi nifugu mangaram lei loinara swimming course taruk lairambagi manungda PET dagi instructor mari utilize tawduna thamni panbayai contract basis the swimming course ani launabadi cabinet na ayaba pikhiba laikhrabni khumalampakta lairiba swimming pool gi phibam pauxiation yengsulubada sahi mari mangagi mamangda mamai powder taibugumna thamlamba tunatana kumza english singa masmapan maudraga mapan national games ki matam sem sakhi pisinga du ahongbu de pool adugi ising treatment ningthina tawgi mami uba phangdabada natana pool makha mapan gi tile sing kaibam sengdokta bu kuibigi laimai uba phangde swimming pool gi sing filtration tawnaba khaliba machine taragi manungda nipan yadabadagi ani khakna mathau taramki pool gi ising asi temperature 25 to 28 degree gi celsius phaw gi manungda thamgadabani haba lairibani adu laibak thibidi kuman swimming pool asi gi di electric heater warmers happy dabana ningthamta gi matamna sanaroi singna practice tawbuda khudong sadaba kya mayuknai nungtil pung ohum dagi numidang waram pung manga ga makhai phawba practice tawbu matamda इंबगी खुदोंग सादब मायोकनाबा थेंगनारखि अमरोमदा हौखिबसै मरी मंगा ममांगनि सिजनबिदना नोंखांग सारगा फिल्ट्रेशन मेशिन मंगा मस इलेक्ट्रिक हीटर अमा लेरम थेंगनारखि लोइनना डिस्प्ले बोर्ड सु कुमजा इंग्लिश संग मस मपन मौद्रागा मपन मतमदगी लेंगदना लाइदि पुलगी अकोइबदा थालिबा लाइट सिंगी बल्ब सु अमता यारमद्रे लानर पुल सु इसिंगी आउटपुट इनपुट हाप्तबना मरम ओइरगा जनरेटर न सिंथोक्तुन इसिंग सिनबगी थाबक तवे हाइदि मसिदनतना डाइविंग पुल सु सिंदोक्तबगी इसिंग काखले हौजिक निंगथमथागी मतमदा RCC NSU अमसुंग SAI gi sanaroi singe practice section asi nungthil pung ohumdagi hauri khwaidagi lurebidi swimming pool asi bu ngak sinaraba sokidar amata ihing garek tuna leite pump operator su leite caretaker ani khakta su lei adubu ahing lek tuna mapam asibu senabagi thabakti tawbu udre masina maram oiraga haukiba kumza english singaniga taraga tarak september tara numaiju numita angang sambal kalaga sanglakpa diving pool iraknaraga laikhidabagi thaudok laikhre hari haujik swimming pool asida life jacket ama phawba leite amasum swimming gi tungan event singda sanaroi kharaga pauksi asiga akhanana unabada phongdorapagi matungina kumalampaki swimming pool asina taba modern college imphal college na simra pool lerakpa asina maramoiraga sahi norib angang singyauna practice tawbu yamna lai mama mapa oising su thawai yang tinbira kusiawi masana sida state sida international amade national sanaroi kya laire adubu maru eba practice topam oiri ba RCC gi swimming pool asi khara nungai taba madi sayolamagi manungda suti leibana tana nomagi session amakak practice tawba sina yaraktabadi lanai sel tinglaga college singda salai diba swimming pool practice tawba sali court ki award pamadi kalen ningtham tha matam manana practice topi kudong sa laitaba sina tournament sing atopa lamgi sanaroi singa thengna bada khara wana thui mapan gi sanaroi amaga course amaga lakpa yawi adubai khoi gi course ama ani na loina mak ta poibani na kudong sa da khara lei masigi matak national gi thak to oire sanaba asatpa matamda isha na changba sel puthok saraga satbana khara waba matamdari wakhal ninghana ba pokpa yaura I hainasu pausina makata na phongdorapli duga hausi koina di mem paus